taibang thampakta china chongna sanari ngasi taibang thampakta china chongna sanari ngasi malem thampakta awano ngai Raichanda na National School of Drama dagi thoraklaga mahaki ahanba directorial venture play under yug asi matamdagi theatrical production amagi maikaida aspect area khudingmakta phajaraga masiki top miteng ama thamba tarabade mahaki yamna haising ulakpa mahaki naina miyeng amadagi pirakpa political interpretation asin play asigi matangda translator pukramba samuga mahakayamna understanding leina thingni samugi translation work asida mahaki wakhalgi ihulgi mami ningthina dai matang sida ningsingba yabadi film criticism da national award fangkraba nonga kraba critic RK Vidurna samugi khudi gi matang amada vidur samu amasung ratan thiam ahumgi wakhalon amasung dharambir bharati gi andhajuk gi matangda asumna phongdoklami masagi wakhal sizinaduna iba lila gi mathakta mirol da iba lila irol da handopgi thodang pukraba samuna laurabada Delhi da phongba Indian theater gi Ineko Chefong Lising Machamapan Humbudani Twigi Megi Kopida Danbir Bharti Andha Yupu Paul Jacob na English ta Handok Phongbudu Manipuri Lold Amuk Handoki Tabada Nuaiba Phajaba Wahi Wata Maring Marang Thokpa Namphugi Wahi Oiduna Hainataba Phawbudu Thokti Mahaki Marup Ratan Thiamna Manipuri Lold Mitangbu Yu Haina Handokpa Kopidu Ubada Angakpa Apenba Poki Rubaraga Sangstan ki damak Jain Dance Academy Hall da direction tawduna mitang bu yug mahe yan bagloinana utki Samugi lila khudi khudfong dok ayamba mahaki wakhal miteng yamna fundamental radical oibagi masem ui haurakfam inat lining laison saktam saktak pumnamak asigi damak rutta khongul liklamda amuk hanjinduna yingi ngasigi furup amagi saktam saktak amagi damak Hairiba matang asi Manipur ki political situation asi akanba insurgency ki ihu amal lakpa matam ne maru oina lising machamapan humfudra ki matam asi degi aikhu ki theater da honglak libasi director playwright kaya asina tongan ba masagi amateur group linkat narakpa tongan ba new theme form kaya da lakna phanaba ngamdana experiment tawpa asi kanna sathanaragi Maru oina theater da recurring theme oina identity ki wahang kaya kanna tongai matang aswaigi Manipuri theater ki matangda stalwart theater personality singi manungda amoiriba Dr. Lokendra Arambam nasu matamdugi theater ki fibam da hai During this time, our generation came into the limelight in Manipuri theatre and grew concerned with issues of exploitation and oppression, with the general feeling of discontent in the minds of the younger generation in Manipur at that time. H. Kanhailal, Ratan Thiam, and a few others, including myself, were deeply concerned with finding idioms and expressions to reflect this mood of discontent, disillusionment and marginalization. The theme of protest came through subtle symbolic expressions which were not very overtly political compared to other parts of the country. Loinana Ratan Thiam gi ahanba khutha asida actor oina yauduna Yuyutsu gi saktam langkiba World Can Classic Film Actor Lisingani Kulumdoida Red Carpet Actor of Timeless Classic Isa Nau Hairaga Khangnaba Kangabam Tombana Ratan Thiam gi play Andha Jukki political interpretation gi matangdasu asumna hai Matamdugi Manipur gi situations naharol sing mukmeni yumpham orega sanari basi aikhoi si amada yawgadra tawpham khangdaba aigi achumba nakal da yawba asine Siraba matungda magi thawaina laklaga naharol youth sing asina kadai da leigadabano achumba mafamdadi Krishna lei haidana chatlure adudasu yaramdre aikhoi kamaina tawgadage aduna masigi statement asigi matungina Ratan Thiam ge adaptation Andha Jokasi Manipur gi nena tadaba matamadugi khunai aduga yamna mari leinei moral blindness ki critique leadership ki failure communal hatred amasung hatna sunaba mayamasi Ratan na contemporary mirror oina semlai masina Ratan Thiam ase
mahaki ahanba directorial venture asidagi top topa multi-dimensional talent adu uva fangre. Madugi production aduna tongan ba artistic, intellectual kudingmakta top topa uva fangre. Asigumba rubaragana selyamna changna puthokpa landmark production ama oikraba Dharamvir Bharati Andha Yug Manipurda Punkraba Samuna Mittangba Yug Haina Handoktuna Ratan Thiamna direction Tawduna Puthokriba Achoba production Asida Saktam Langkiba Singing Asidasu National amsung international scale da Sakhangnarba artist mayam ama yauri Manipurdagi apaba actor ngakta khangaktuna sanakiba play amane Saktam Langkiba Singdi Dhritra Rashtragi Saktam da Nonga Kraba G. Bovindro Sarma Gandhari ki Saktam da Yengkhom Roma Sanjoy ki Saktam da Nonga Kraba Wangkhem Lalit Bidur ki Saktam da Nonga Kraba Warepanava Ashwathama ki Saktam da Nonga Kraba Ahaibam Viren Lamba Hairaga Sukhanaba Krishna ki Saktam da Aribam Syam Sharma Amasung Soren Sangbam Lakhikanta Yuyutsu ki Saktam da Kangabam Tomba Lamja Tomba Hairaga Sukhanaba Sadanba amagi Saktam da Namram Deven Kripacharji ki Saktam da Dr. Mayengbam Akhya Kumar Pyas ki Saktam da H. Ibo Chauba Asina Chingbana Maru Oiba Saktam Langki Atai Khongmi Lanmi Chorus Yauragadi Mi Yamna Changba Achauba Production Amani Ratan Thiamgi Mahaki Ahanba Manipurida Sanaba Andha Yug Asida Yamna Thagatningai Oikibasi Yamna Ningthina well designed sophisticated play amagi top masak technically Yamna Papangal Kanba actors sing asi Ningthina artistic polish to play ama Oikiba Asini Masina Manipurda theatre Chongjariba sing asida Anuba makeup ama Thokhanki Tawutabu play asida ekhoigi performing art form sing mahuksadagi leijariba sing samna cultural or traditional elements sing de aduk hakna yaukhide Costume gumbada khazik fenjilakpa natana yamna ka hena ekhoigi cultural form sing da emphasize tawba thengnakhide samna Ratan Thiamgi play da hauzik leiriba inak khulaba ekhoigi rich cultural natraga traditional representation gi masak adudi uva fangdri Ratan Thiamgi ahanba khutha oiriba Andha Juk asigi makha taba nainadringai mangoinana Ratan Thiamna National School of Drama da theatre art tamlingai pandup asi kanthokpa yadaba amani maramdi oza singi sahumasi sungsoi shoidana mahaki ahanba khutha asidasu mami taba tabani Ratan Thiamgi theatre nainaba matamda Ratan Thiamna laigumna lachariba mahaki guru Ibrahim Alkaji Kanthokpa yaba natte Ibrahim Alkaji nasu khwaidagi luna tawjaba mahiroi asi Ratan Thiamne Ratan Thiambu khwaidagi luna tawbagi maram mayam amale maram mayam duki manungda Ibrahim Alkaji da mingthol piriba man of many talents haibasimak Ratan Thiam da leiba masaki yaujirpa matik mangal mayai asi Alkaji na mayek sengna khangki uki Loinana atopa amana Alkaji ki makhada tamlakhiba saknairiba kaya Om Sivpuri Mohan Agashe Firzabas Khan Nasiruddin Shah Om Puri Anupam Kher Pankaj Kapoor Rohini Hatangari Surekha Sikri Asina Chingba Singasi Ayamba theatre Thadokuna film da Chankhiba Aduga Ratan Thiamna theatre da art asibu lining amoina hongdana lehuba sisu amani Maram asimaktana Alkaji na hinglingaida Alkaji Foundation na piba Alkaji Foundation Award Lisingani Nipan Ratan Thiamgi Thodok Hendokpa Theatre Tawba Khudulbu Sakhang Biduna Piki Makha tarakpadadi award asi Pikidre Ibrahim Alkaji New Delhi gi National School of Drama gi Puwarida khwaidagi matam sangna oiba director ne Mahakna lising chamapanu humpuni thoidagina lising chamapanu humputara taret phawba director oirame ahanba National School of Drama si hogdolpa matamda director oina setu sena lising chamapan yakhai mapan dagina lising chamapan humpuma thoi phawba oikhe Ibrahim Alkaji na Anisuba National School of Drama gi director ne Alkaji na matam sang director oiringaida mahaki mahiroi sing asida akan ba training peak singi manungda classical forms sing samna Greek
Sanskrit, Japan ge no kabuki Indian folk tradition asida yamna maru oiba panba yai. Loinana visual aesthetics discipline textual fidelity asida center tauba Indian theatre gi masak asini. Masidagi Indian theatre da theatre of roots ki yumfam thonba haukribani. Makha tarapada alkaji gi mahairoi singna makha samta hauki. Tasengna theatre of roots ki ihau asimakti Indiana lisingama chamapan nimfu tareta ning tamlaba matungda lisingama chamapan humfudagi lisingama chamapan humfutaragi manung asida Indian theatre gi akang ahising lila ibasing director sing asina hupna nongchukki theatre satoknaba kanna honarakiba ihau amani. Mapung oina lisingama chamapan humfunithoida Delhi da Sangeet Natak Academy na sindana Search for Root haiba theme asida achauba round table conference ama sinki. Masidagidi khonghau asi he na kansilaki. Aduga Theatre of Roots haiba wahai asimakti matamduki Sangeet Natak Academy gi secretary oiba Suresh Awasthi na coin tawduna sizinaba hokibane. Theatre of Roots asimakti Ibrahim Alkaji na ahan ba khutma ba oizarabasu mahaki mahiroi singna maru ona Ratan Thiam su mangjil thaba amane. Ratan Thiam na National School of Drama da training tawningai matamda Alkaji ki makada performer ama oina yaukiba play kharasu ningsingmana Theatre of Ratan Thiam nainabada yamna maru oigani khalle. Maramde mahaki khwaidagi chanajaba guru Alkaji gi influence sungsoi soidana Ratan Thiam da laigani. Aduna Ratan Thiam na ihan hana National School of Drama da changkhraga yaukiba lila sing 25 years of National School of Drama repertory company gi akhanaba lairik rangar yatra da gi phangba record ki matung ina Ratan Thiam na ihan hanba lising chamapan humputrani thoigi National School of Drama da changkhiba sahisi maktada Ibrahim Alkaji na direction tawba Sultan Rejia da yauba hoki. Play asi Urdu lol da sanaraga Khani Ayas kauba Multangi governor amagi role Ratan Thiam na saktam langki. Aduga yamna nungairibadi Sultan Rejia play asigi choreograph tawriba asi lamdam asigi saknairaba jagoi gi guru Triveni Kala Sangam gi guru Singhajit Singni. Ani suba Ibrahim Alkaji ki direction makhada Ratan Thiam na yaukiba play asina George Buckner gi Danton's Date haiba lisingama chamapan humfutara humdoida National School of Drama na puthokiba asini. Masidana Saint Just kauba character ama saktam langki. Aduga National School of Drama repertory asigi oina Ratan Thiam na Satya Bandyopadhyay gi Mere Hokar haiba solo drama asi masamak na director amasung actor oina sanaki. Aduga Nirmal Verma gi Tin Ekant haiba asidana major character amagi saktam langki. Actor ama oibata natana Ratan Thiam Ibrahim Alkaji ki makhada production kaya amada achauba thodang yarakhi. Matang asida Ibrahim Alkaji ki khutma aba play sing kharadang yengba taragadi William Shakespeare gi King Lear August Strindberg ki The Father, Molière ki The Misra, Euripides ki The Chosen Women, Dharamveer Bharti ki Andha Yug, Anton Chekhov ki Three Sisters, Shakespeare ki Othello, Badal Sarkar ki Hiroshima, Balwan Kagi ki Sultan Rejia, Danton's Dead asina singba khara panba yai. Maru oina nangchuk play sing asi makhal suna paiba thingne. Aduga Dharamveer Bharti ki Andha Yug asidi ahanba lising chamapan humputareta Alkaji na khut thakraba matung lising chamapan humputra mari gi production asidadi Manipur gi sanakha ibotombina lonthok daba lanmi amagi saktam langki. Ibrahim Alkaji na director oiba matamdagi ahanba director Setu Sen na ningkhai halamlaba National School of Drama asi chahi gi course oirambadagi chahi ahum gi course ta onkhatki. Loinana Malem gi yamna maming leiba institute amu oiba ngamki. Ibrahim Alkaji British India gi matamda Maharashtra gi Pune da lising ama chamapan kunmanga gi October 19 da taibang khongdarai. Apokpa mapana Saudi Arabia gi lalon itik tauba mini. Mamana Kuwait ningolne. Mahak machin manaw mapan gi manungda amani.
1994 Indiana ningtamlaba chahi asida mahaki imung manung pumba Pakistan da chatkraba matamda mahak khaktamak India da lehauki loinana chahi asimaktada London gi Royal Academy of Dramatic Arts radada dramatic art train tauki London da theater gi thabak kaya gi khudong chaba kaya fanglabasu madu mahakna laukhide mahakna radada gi graduate loiraba matungda British Drama League na mahaki theater art da thoidok hendokpabu sakhangduna star certificate chu phangki 1950 da BBC Broadcasting Award chu phangki 1950 da India da halakduna masagi theater group semduna lila tawrakhi masigi matung 1952 masagi chahi 38 tamak ngairingai National School of Drama Asian Theatre Institute ki director oiki asumna Ibrahim Alkaji na director oiraba matam 1954 da National School of Drama Asian Theatre Institute haina hairambadagi independent amasung autonomous body amoina Asian Theatre Institute lawthokduna National School of Drama haina Sangeet Natak Academy ga khaidoknaduna madom lepchaba ngamjakhi masi pumnamak asida Alkaji ge khudol yamna chawi mahakna 3-year diploma course onthokduna course asida Sanskrit classic kaya regional language play kaya Hindi da handokduna national gi thakta pukhatki traditional Indian theatre gi frame amada Greek tragedy kaya pankhatki Shakespeare Molière Ibsen Chekhov Swinburne Beckett Brecht asina chingba play sing mai pakna puthoki aduga Ibrahim Alkaji na Western theatre amasung Indian theatre gi creative interaction ama chatharambadagi akonbadadi mahaki work mayam ama Japan gi traditional theatre form ama uriba kabuki da ayamba extend tawrakhi masigi sapu amada mahaki athengba play andhayug kabuki style ningthina puthoki masigi kabuki style andhayug asina Ratan Thiam dasu achouba sapu ama pirakhi Manipur da Rup Ragana Sinduna Ratan Thiam gi ahanba khut thaba andha juk asidasu Alkaji gi sahum chauna yaudaba nate samna kabuki face painted makeup Japan gi lolda kumadori haibasina 1950 gi matungda Indian theatre da chauna safu piduna Theatre of Roots ki ihauda yamna chauna mateng pangki Masigi matengna symbolic color codes, marks like abstraction, anti-naturalistic aesthetics kaya semduna. Kathakali Kuchipuri na jingbagi, face painted makeup kasu Asian intercultural dialogue tawna handuna. Nongchup ki theatre gi mayokta nongpok lam gi top pa ama theatre gi masak sagalaki. Asigumba Indian theatre gi apakpa mapa natraga modern Indian theatre gi architect hairaga khangnaba Ibrahim Alkaji masagi chahi marifutara mari hinglamnaga lisingani kungi August marida taibang thadoki mahakna taibang thadokibada Ratan Thiamna thamoi sokna haikibu wafam Sangai Express pauchegi August tara lisingani kunda asumna fongdoki punsida magumba oja amatta thengnadri mahaki haksang asidi mapan naidraba art pumnamaki tungna phamne aigi gurudo chatkre aingonda asuk ahangba ama leitre ai kari haigadabano khangdre aigi lol thokta badongna tawre aina art ki field thengna khiba oja singi manungda mangondegi henba amatta thengnadre ai nahanta guru purnima namitta mahaki photo do puthoktuna kuina khurumjabane yamna kuina khurumjabane aduga ikhang khanghaudana satkhre haibasidi ai haifam khangdre ibadagi hauna yamna serious theatre worker moina lifelong commitment ama yauna theatre jangsilagi mahakna tatana hai aidi theatre na chane theatre se aigi chunjakne aduga aidi theatre tauba tarabadi professional company tauni mahakna matam kuirabagi mamangdagi tattana hairakpa wafam amani tasengna maksu theatre professional ama oibagi top pa masak hek haurakpadagi yauzaragi samna mahaki ahanba production asida mangonda production amagi pisak pikpadagi achouba ama fawba chap manana section ba
professionally thabak tawba thengnaki. Mangonda leiba akanba strong sense of responsibility, script kupna nainaba, rehearsal matam chaba, dialogue fadaba yadaba, mangonda leiba deep sense of aesthetics, creativity, technical skill, creative team adugi member khudingmakpu chap chana ikai khumnaba top topa luchingba ama oina thorake. Madamdugi lila sanabada prom tawbagi chanabi adu thugaiduna actor khudingmak lol loina fadaba yakide haina actor amana hai. Ratan Thiamna masagi group leitringe lising chamapan humpudra mangada Surendro Burmana iba Suratski antim kiran se peheli kiran tak haibasida mahakna translation tawduna numit ki aruiba mangal ahanba mangal phawba haina mingtholduna sanake matang asida mahakna aikhoi haiba theater truth ama semduna lila utpa hoki. Matang aswai Lisingama chamapan humfutara maridagina Lisingama chamapan humfutara manga aswaida mahaki theater gi khongchatta mahaki roots amasung mahaki cultural aesthetics da wahang tawba horaktuna mahaki khongthangda ahongba ama lakhi. When he began asking himself the difficult questions, it marked a turning point in his creative journey. Maram asimaktana mahaki apokpa mapabunda Aikhogi ina kullaba aikhogi saktam oriba cultural performance ritual mayam asi tamnanaba haijake. Mahaki apokpa classical Manipuri dance ki guru Thiam Tarun Kumarna tongan ba guru mayam ama hainaduna mayumda kauduna natta sankirtan cholom isai thangta lai harauba narrative art ki leiriba mayam asi chahi mari chupna tamhanke. Lising chamapan humputra taruktadi chorus repertory theater linkatuna mahaki lyric papham mamang sangoi machada lila tamba horakhi. Ratan Thiamna Bharat ki manungdagi lakpa lesem phambairoi MP na chingba achauba politician sing lakpada Hindi da English da program host oibada paisa khara phanglakpaduna lila rehearsal gi acha athak cha thaknaba oiduna lila kanna tammi. Lila da thinnanaba dulok ama tangai phadana changbadu leitaduna lekai gi ocha amadagi waiduna maduga mandila amagana lila tamba howe. Adusu lila tamlingai school ginina dulok tu lawba lakhi. School da ulluraga amuk puraktuna lila tambada sizane. Asunna wana hotaduna hizam angahalgi Singel Indu Dance Academy da utki. Mathang amatasu Jain Dance Academy ge auditorium asi maktada Sanarimbi Chaisha Mai Pakno Uttuna chorus ki actor member taramari taramanga sube. Adudagidi Delhi ge Sri Ram Center ge director Raichanda Chithi iduna ihan hana lila utpa hoki. Delhi da ahanba lila asi utpa nungan badagidi nungan bagi pauksi singda lila gi warina ninkre. Lilagi waritana pumthan thankre. Masidagi Ratan Thiam gi play national gi thakta pokhai bhoki. Awabadi lila utluraga halakpada saningai phawba leitaduna Dimapur dagi truck driver amada kanna hainaduna san porakpa truck manungda mamangda actress sing tungduna wana Imphal yaurakhi. Asumna wana thawai khubakta haptuna lila tawrapadagi Ujek Langmaidong Lising ama chamapan humfutara mapanda utpadagidi Sangeet Natak Academy na lupa lising ani khak piraktuna makhoi mayam lupa ni fu tolop chaba hoki. Masina chorus repertory theater haiba professional theater company amoina malem phawriba sige ahanba tolop chaba hobani. Chorus ki amasung Ratan Thiam gi oina lising ama chamapan humfutara mapanasi yamnamak maru oiba tangkak amani. Mahakna chahi asida Ujek Langmaidong puthoktuna Aikhoigi culture, Aikhoigi tradition amuk rediscover tawduna Aikhoigi cultural identity national scale da saktak pahori. Masigi train asi araiba ama nate. Funga waribu sizinaduna akanba tool ama oiraba social justice, gender issues, identity politics ki maram kayada sizinaba horakpa khongthang amani. Loinana Ratan Thiamna chahi asimaktada Bengal gi dramatist, director, Badal Sarkar gi Khwaidagi mapangal kanba political placing manungda ama oiriba Julas the procession asi adaptation tawduna Manipur gi new condition amada puthoraki
Julaspu Ratanthiamna Mi Paring Haina Handoktuna Arian Theatre na Sinba Festival of Plays ki Ahum Suba Edison da Utki. Hariba play asida Ratanthiamna participatory theatre method sizinaduna Mia Marktagi actors sing Hogatlaga stage ta kakatuna Lila Torp Makalgi experience asi Chatharaki. Prosinimgi demarcation Tugaiduna Mahosagi performer ga Aying Bagi Markta Lairamba Khal Adu Tugairaki. Masigi Badaldagi third theatre natraga epic theatre natraga forum theatre ge performance ama ratana paikhalakpa asina matamduda effective theatre ge masak ama haibadi social and political context of Manipur chawna saphupi bangamki. Madung tarakpa play kayada Ratanthiamna physical sense ta thugaiba si tokthokduna mahaki play ayambada ayengbaga performer ga ge marakta khariba pal asi yamna haisingna mental engagement amasung direct speech na chingba season aduna su actor spectator gi mari asi hena chesil halai Ratanthiam gi magi theater da yengba miteng asi yamna makfajai yamna tongali Theatre tauba tarabadi collective thinking da yamna achauba inot ama pi theatre da activity yamna changi mi mayam sigi marakta aphaba relationship yaudra mi mayam si amaga understanding later kadai dege theater tauba yadage aduna human relationship phagathan bagi matang da theater si yamna kanaba posak amane theater haibasidi system na lalakpada thoglak liba yaningdaba mayam asi sumthoknaba honabasi amadi sumthokpasi karamna sumthokadagi haibadu samas katanabani aduna mahake philosophical view asi kharaga yengba yabadi theater haibasigi maram chadasi chahi lising ani ahumgi mamangdagi iramliba Greek Roman Sanskrit dramati singasina iramliba drama singasida matamadugi socio-economic religious structure asi hek lalakpa matamda madugi mayokta protest toba haibasi theater gi top maram chatni haibasi mahakna tatana haiba amani asigumba khunai mabu achumba lamida buguduruba theater haibasisu professionally sangsingi haibadi mahak adu aseng mi ama oiba tai khunai bu sengdoklakadoriba lila upam ado asengba sacred space license shrine ama oibatai haibasi mahaki achetpa thazbane maram aduna Ratanthiamna theater haibasi tongan ba ritual mayam amana mahaki oxygen oiraga chachriba spiritual journey amani haina setna thagunaki maram asimaktana mahaki chorus repertory complex ase hek chanba matamda Buddhist shrine complex amada phangba ambience samna synthesis of architecture symbolism nature ritual silence amadi sacred symbol will forward thena thamba thengnaki